Hello mayam, Chayolgi Rashi Phal, July gi tang kun mathoidagina, July gi tang kun taret phaubagi oiba, Haptagi Rashi Phal. Ahanba Rashi asidi, Mes Rashi, Chayol asi adomna honajaba yamba, Thabak khuding kanagani, Imung manung nungsi shanana, Shanti leina hingminagani, Loinana, Luhong khongdongba isa isu phangjaba, Amadi, Anauba potlam kaya phangu haibasu lei. Anauba thabak phangbagi phalsu piri, adumakpu, haksangdi masit ana aye khara mayuknagadauri. Loinana, migi sendol tonsinbagi phal amasu piri. Mathangi, Anishubha Rashi asina, Brisha Rashi, Chayol asi adom masin chatpa mi oigani. Adomgi wa mina tagani, sel thum matik shana tanba ngamgani. Ishana pairu ba amasung, tauru ba thabakta mai pakani. Isininaw amadi, isi itsan singdagi kanaba mating panggani. Miyamna dombo hena pamnagani, imung manungsu santi legani. Aphaba marup mapang singa sangatawani, pakang leisabi singi nungsi lambisu, panthung yau haiba matangni. Mathangi, Rashi asina, Mithun Rashi, Chayol asi yeknaba maru lukani, haksang nungaigani, pukning mara tapkani, nungayay phagani, thabak tawbada mai pakani, mina laksaba kaya ngamloi. Anauba thabak natraga, anauba project na singba paikhat piba yai. Yumda santi legani, saba thakba haugani, maruk mapang singa loina tinabada nungayba phawani. Adongi yumda mi lakani, adubu, mi sendon lehendanabadi honabiyu. Mathangi, Rashi asina, Karkat Rashi, Chayol asi manungda, adongi aningba apamba kaya thongba ngamgani. Ishada hainingba amadi suning nomningba pokani, mi tinabada nungayba matamni, sarkar gi thabak tawba singdi, promotion kaw haiba matangni. Khanghaudana hena phaba thabak ama phangbagi phalsu piri. Kumpuduna lakpa wathok lanthokna kaya yasinaba purakpa ngamlagani. Laibak yingbibagi thabakta daw yingbibasu yai. Mathangi, Rashi asina Singha Rashi, Chayol asi ishana tauriba karbar adu hanadagi hena phibam phagatlagani. Thoidokna mahi managi karbar tawba singna amukka hena kanagani. Haksang sunungaigani, anauba marup mapang sing thengnagani. Miga muknabagi thabakta mai pakani, anauba phijol hongani. Lahu singuga mari leinaba thabak thoram singsu kanagani. Ishagi aningba apamasu thungba ngamgani. Mathangi, Rashi asina Kaina Rashi, Chayol asi adom sama sebagi thabakta mai onsingani. Madugi hona jamalsu matik sana phangani. Isagi hingbagi thak wangkhatkani, laining laishongi maramda pukning sangani. Sel thum watloi satliba Chayol asidagi sang naina laklagani. Lam satpada kanaba amadi oijaba phangani, budi loksing hena sakhatkani. Mahiroi singshu masagi mahaida pukning sangani. Mayamda ina pathoksariba Rashi Phal asi July gi date 21 dagina, July gi date 27 phaubagi oiba, Haptagi Rashi Phal aduni. Mathangi, Rashi asina Tula Rashi, Chayol asigi manungda adomna hanadagi ningjarakpa punsigi pandam kharadi shoidana mai pakani. Ishana tauriba thabak aduda thak wangkhatkani, rajniti tawba singna amukka henna mapa chungani. Anauba phamthol phangu haiba lei, senthok lambi marang kaigani. Yumda apha nungaigi thabak thoram pangthokani, sakhat thorangi thabak kayasu paikhatpa ngamgani. Anauba sinpham amadi karawar tawbadasu mai pakani. Mathangi, Rashi asina Brisha Rashi, Chayol asi adombu miyamna ikai khumnaba hengatkani. Punsigi ahenba thak ama yauba sungamgani, hiram kayada mai pakani. Loinana saukhatpagi kairakta kaba sungamlagani. Anauba aphaba marup mapang sing thengnagani. Ishana tauruba thabak kayada mai pakpa ngamgani. Anauba yumkai saw haiba phalsu piri. Pukning wakhal santi legani,
ꯊꯥꯖꯗꯅ ꯁꯦꯟꯖꯥꯎ ꯈꯔ ꯐꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯙꯅꯨ, ꯆꯌꯣꯜ ꯑꯁꯤ ꯔꯥಶꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯑꯣꯡ ꯀꯌꯥꯗ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕ ꯐꯜ ꯆꯥꯎꯅ ꯄꯤꯔꯤ꯫ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯂꯩꯔꯣꯏ, ꯃꯤꯌꯥꯝ ꯇꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯆꯧ ꯑꯁꯥꯡ ꯑꯃꯗꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒ ꯑꯐꯕ ꯃꯔꯤ ꯂꯩꯒꯅꯤ꯫ ꯑꯔꯤꯕ ꯈꯣꯔꯤꯔꯣꯜ ꯅꯩꯅꯕꯁꯤꯡꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯔꯪ ꯑꯔꯥꯛꯀꯤ ꯄꯣꯠ ꯆꯩ ꯐꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩ꯫ ꯑꯅꯧꯕ ꯒꯥꯔꯤ ꯇꯣꯡꯉꯨ ꯍꯥꯏꯕ ꯐꯜ ꯂꯩ꯫ ꯊꯣꯏꯗꯣꯛꯅ ꯁꯦꯜ ꯁꯥꯟꯗꯣꯛ ꯁꯥꯟꯖꯤꯟꯒꯤ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯃꯀꯔ ꯔꯥಶꯤ, ꯆꯌꯣꯜ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯐꯕ ꯐꯜꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅꯤꯅ ꯍꯤꯔꯝ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯄ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯔ ꯍꯦꯟꯅ ꯀꯣꯛ ꯊꯥꯗꯔꯒ ꯇꯧꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯀꯝꯄꯤꯇꯤꯁꯟꯒꯤ ꯊꯕꯛꯇ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡ ꯍꯥꯏꯕꯗꯤ ꯏꯊꯛ ꯊꯣꯡꯕ, ꯑꯍꯜ ꯂꯃꯟ, ꯅꯍꯥꯔꯣꯟ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯈꯨꯠꯁꯝꯅꯕꯗ ꯀꯥꯟꯅꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯅꯛꯁꯤꯟꯅꯕꯗ ꯑꯃꯗꯤ ꯑꯅꯧꯕ ꯊꯕꯛ ꯇꯧꯕꯗ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯀꯨꯝꯚ, ꯆꯌꯣꯜ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯑꯗꯣꯝ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯕ ꯃꯊꯧ ꯇꯥꯔꯤ꯫ ꯑꯈꯥꯡ ꯀꯟꯕ ꯍꯥꯏꯕ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡꯒꯤ ꯂꯥꯂꯣꯡ ꯑꯁꯤ ꯈꯪꯅ ꯏꯁꯥꯒꯤ ꯊꯧꯒꯥꯏ ꯄꯥꯡꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯗꯨꯗ ꯀꯥ ꯍꯦꯟꯅ ꯀꯤꯕꯤꯒꯅꯨ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯆꯔꯛ ꯆꯍꯤꯡꯅꯕ ꯇꯥꯡꯀꯛ ꯀꯌా ꯃꯥꯌꯣꯛꯅꯒꯅꯤ꯫ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯄꯥꯡꯒꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯤ ꯉꯝꯅꯕ ꯊꯦꯡꯅꯕꯤꯌꯨ꯫ ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯒ꯭ꯔꯍ ꯑꯃꯅ ꯑꯗꯣꯝꯒꯤ ꯉꯥꯛꯂꯧ ꯑꯣꯏꯕꯤꯒꯗꯧꯔꯤ꯫ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯔꯥಶꯤ ꯑꯁꯤꯅ ꯃꯤꯟ ꯔꯥಶꯤ, ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯀꯥꯟꯅꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒ ꯅꯛꯁꯤꯟꯅꯕꯗ ꯑꯣꯏꯖ ꯑꯣꯏꯊꯛ ꯀꯌꯥꯁꯨ ꯐꯪꯒꯅꯤ꯫ ꯏꯁꯥꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ꯫ ꯏꯁꯥꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯗꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯏꯁꯥꯒꯤ ꯃꯍꯩꯗ ꯆꯩ ꯀꯥꯒꯅꯤ꯫ ꯂꯧ ꯏꯪꯈꯣꯜ ꯑꯃꯗꯤ ꯑꯅꯧꯕ ꯒꯥꯔꯤꯅꯆꯤꯡꯕ ꯇꯣꯡꯉꯨ ꯍꯥꯏꯕ ꯐꯜꯁꯨ ꯄꯤꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ꯫